ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯩꯔꯛ ꯃꯆꯤꯟꯒꯤ ꯁꯤꯅꯦꯃꯥ ꯍꯣꯜ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯩꯔꯛ ꯃꯆꯤꯟꯒꯤ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯍꯥꯟꯕ ꯇꯥꯡꯀꯛ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯂꯇꯥ ꯁꯨꯕꯥꯁꯤꯅꯤ, ꯃꯦꯝꯊꯣꯏ ꯑꯃꯗꯤ ꯃꯈꯣꯏ ꯀꯥꯡꯕꯨꯁꯤꯡ ꯀꯩꯊꯦꯜ ꯀꯥꯔꯛꯂꯤ꯫ ꯃꯈꯣꯏ ꯃꯅꯥ ꯃꯁꯤꯡ ꯑꯃꯗꯤ ꯃꯔꯣꯏ ꯃꯄꯥꯡ ꯌꯣꯟꯕ ꯃꯤꯁꯛꯁꯤꯡꯅꯤ꯫ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯇꯥꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ, "ꯍꯣ, ꯉꯍꯥꯟꯁꯨꯅꯦ ꯇꯥ ꯀꯨꯃꯨꯠꯀꯤ ꯃꯆꯥꯅꯨꯄꯥ ꯈꯣꯏꯗꯣ ꯈꯨꯜꯒꯤ ꯂꯤꯂꯥ ꯇꯧꯕ ꯌꯦꯡꯂꯨꯔꯒ ꯍꯜꯂꯛꯄꯗ ꯂꯩꯔꯛ ꯃꯆꯤꯟꯒꯤꯗꯨꯗ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯍꯥꯏꯌꯦ꯫ ꯃꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯇꯥꯅꯩ ꯍꯥꯏ꯫ ꯇꯧꯅꯤ ꯇꯥꯗ ꯀꯨꯃꯨꯠꯀꯤ ꯃꯆꯥꯁꯤꯡꯁꯦ ꯇꯤꯟꯀꯝ ꯂꯥꯏꯌꯣꯟꯗꯕꯅꯤ꯫ ꯑꯗꯣ ꯉꯥꯏꯈꯣꯅꯦ, ꯃꯤꯅ ꯁꯤꯅꯦꯃꯥ ꯍꯣꯜꯁꯤ ꯀꯅꯤ ꯌꯥꯝ ꯉꯥꯡꯅꯩꯅꯦ, ꯃꯁꯤꯕꯨ ꯆꯨꯝꯃꯤꯗ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯁꯨꯕꯥꯁꯤꯅꯤ, ꯅꯪꯗꯤ ꯄꯥꯎꯁꯤ ꯀꯔꯤꯃꯠꯇ ꯇꯥꯗ꯭ꯔꯤ ꯋꯥ ꯑꯣꯏꯔꯦ꯫ ꯃꯤ ꯃꯌꯥꯝ ꯑꯃ ꯉꯥꯎꯅꯔꯕꯅꯤ ꯂꯥꯏꯃꯨꯛꯅꯗꯅ꯫ ꯑꯗꯨꯕꯨ ꯃꯦꯝꯊꯣꯏ, ꯂꯥꯏꯃꯨꯛꯅꯗꯅ ꯃꯤ ꯌꯥꯝꯅ ꯉꯥꯎꯅꯩ ꯍꯥꯏ, ꯑꯗꯨꯕꯨ ꯁꯤꯅꯦꯃꯥ ꯀꯥꯞꯄꯗꯤ ꯁꯨꯡꯂꯦꯞ ꯍꯦꯛ ꯂꯦꯞꯇꯦ꯫ ꯃꯁꯤꯕꯨ ꯑꯗꯨꯝ ꯌꯦꯡꯉꯤꯅꯦ, ꯁꯤꯅ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ? ꯈꯪꯗ꯭ꯔꯦꯗ ꯂꯇꯥ ꯏꯕꯦꯝꯃ, ꯑꯇꯩ ꯑꯇꯣꯞꯄ ꯁꯤꯅꯦꯃꯥ ꯍꯣꯜꯁꯨ ꯈꯨꯜ ꯑꯁꯤꯗ ꯂꯩꯇꯦꯗꯣ, ꯑꯗꯨꯅ ꯑꯁꯤꯗ ꯁꯨꯝ ꯌꯦꯡꯅꯔꯦ꯫ ꯃꯥꯏꯕꯤꯅ ꯂꯩꯐꯥꯎ ꯇꯧꯕꯗ ꯁꯤꯅꯦꯃꯥ ꯍꯣꯜꯁꯤꯗ ꯃꯤ 3 ꯂꯧꯈꯤꯅꯤ, ꯑꯗꯨ ꯂꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯈꯔ ꯑꯗꯨꯝ ꯑꯀꯤ ꯑꯈꯪ ꯄꯤꯈꯤꯅꯤ ꯍꯥꯏ꯫ ꯃꯥꯏꯕꯤꯅ ꯍꯥꯏꯕ ꯊꯥꯈꯤꯕ ꯊꯕꯥꯟꯗꯨ ꯍꯟꯗꯛꯀꯤ ꯊꯕꯥꯟꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯀꯅꯥꯃꯠꯇ ꯀꯔꯤꯃꯠꯇ ꯁꯤꯗ꯭ꯔꯤꯗꯅ ꯀꯣꯟꯅꯒꯦꯗꯤ ꯈꯪꯖꯗꯦ꯫ ꯏꯁ, ꯑꯣꯟꯊꯣꯛꯅ ꯀꯤꯔꯦꯗꯀꯣ꯫ ꯃꯤꯅ ꯍꯥꯏꯅꯕꯗ ꯍꯣꯜꯁꯦ ꯉꯍꯥꯟꯋꯥꯏꯗ ꯃꯤꯒꯤ ꯃꯣꯡꯐꯝ ꯑꯣꯏꯔꯝꯕ ꯖꯒꯥꯗ ꯁꯥꯈꯤꯕꯅꯤ ꯍꯥꯏꯅꯩ, ꯆꯨꯝꯃꯖꯥꯠꯂꯣ? ꯑꯣ, ꯆꯨꯝꯃꯦ, ꯊꯥꯏꯅꯒꯤ ꯑꯀꯟꯕ ꯍꯥꯏꯅꯕꯤ ꯃꯐꯝꯅꯤ꯫ ꯃꯐꯝꯁꯤꯗ ꯍꯤꯡꯒꯣꯜ ꯀꯣꯏꯕꯁꯨ ꯃꯍꯩ ꯃꯔꯣꯡ ꯆꯨꯝꯗꯦ, ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯒꯗꯕꯗꯁꯨ ꯀꯤꯅꯔꯦ, ꯑꯗꯨꯅ ꯂꯝꯂꯦꯝ ꯑꯣꯏꯅ ꯂꯩꯕꯗꯨꯗꯅꯦ ꯌꯥꯝꯅ ꯍꯣꯡꯅ ꯍꯣꯜ ꯃꯄꯨ ꯑꯗꯨꯗ ꯌꯣꯟꯊꯣꯛꯂꯒ ꯁꯥꯍꯟꯈꯤꯕꯅꯦꯁꯨ ꯍꯥꯏ꯫ ꯑꯦ ꯁꯨꯕꯥꯁꯤꯅꯤ, ꯅꯪꯗꯤ ꯌꯥꯝꯅ ꯃꯨꯟꯅꯕꯨ ꯈꯪꯉꯝꯃꯤꯅꯦ, ꯀꯅꯥꯅ ꯇꯝꯃꯤꯕ ꯄꯥꯎꯅꯣꯅꯦ? ꯍꯣꯜ ꯑꯁꯤꯒꯤ ꯃꯄꯨꯗꯣ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯃꯈꯨꯔꯥꯅꯤ, ꯑꯗꯨꯅ ꯈꯪꯕꯅꯤꯗ꯫ ꯑꯣ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯇꯤꯀꯦꯠꯀ ꯑꯝꯇ ꯀꯛꯇꯕꯤꯗ ꯌꯦꯡꯕ ꯌꯥꯏꯗꯅ ꯍꯥ? ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯀꯩꯊꯦꯜ ꯌꯧꯈ꯭ꯔꯦ꯫ ꯃꯤꯅ ꯀ꯭ꯔꯤꯛ ꯏꯟꯅꯔꯤꯕ ꯀꯩꯊꯦꯜ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯉꯥ ꯌꯣꯟꯕꯅ ꯌꯣꯟꯕ, ꯀꯣꯕꯤ ꯌꯣꯟꯕꯅ ꯌꯣꯟꯕ, ꯍꯪꯒꯥꯝ ꯃꯅꯥꯁꯤꯡ, ꯃꯔꯣꯏ ꯃꯄꯥꯡ ꯀꯌꯥ ꯌꯣꯟꯕꯅ ꯌꯣꯟꯕ, ꯃꯥꯅ ꯄꯣꯔꯛꯄ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯌꯣꯟꯅꯔꯤ꯫ ꯃꯔꯛ ꯑꯗꯨꯗ ꯊꯥꯖꯃꯥꯟꯕꯤꯁꯨ ꯌꯥꯎꯔꯤ꯫ ꯃꯍꯥꯛ ꯃꯥꯒꯤ ꯅꯨꯄꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯆꯍꯤ 13 ꯁꯨꯕ ꯑꯃꯒ ꯃꯈꯣꯏ 2ꯗꯪ ꯂꯩꯖꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯥꯖꯃꯥꯟꯕꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯐꯕꯒ ꯄꯨꯟꯅ ꯍꯪꯒꯥꯝ ꯑꯃꯗꯤ ꯐꯗꯤꯒꯣꯝ ꯈꯔꯒ ꯌꯣꯜꯂꯤ꯫ ꯑꯁꯨꯝꯅ ꯌꯣꯜꯂꯕ ꯃꯇꯨꯡ ꯀꯩꯊꯦꯜ ꯑꯗꯣ ꯃꯤ ꯇꯥꯛꯁꯜꯂꯛꯂꯤ꯫ ꯑꯌꯣꯟꯕꯒ ꯑꯔꯩꯕꯒ ꯑꯌꯣꯟꯕꯅ ꯌꯥꯝꯁꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯄꯣꯠꯐꯝ ꯐꯝꯕꯤꯁꯤꯡ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯅꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯛꯂꯕꯅꯤ꯫ ꯊꯥꯖꯃꯥꯟꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯐꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯟꯗꯨꯅ ꯃꯌꯨꯝ ꯍꯟꯅꯅꯕ ꯁꯦꯝ ꯁꯥꯔꯛꯏ꯫ ꯑꯁꯨꯝꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯊꯥꯖꯃꯥꯟꯕꯤꯒꯤ ꯌꯨꯝ ꯑꯁꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯗꯨꯅ ꯂꯩꯔꯤꯕ ꯂꯩꯔꯛ ꯃꯆꯤꯟ ꯑꯗꯨ ꯐꯥꯎꯗꯨꯅ ꯈꯔ ꯆꯠꯂꯒ ꯃꯈꯣꯏꯒꯤ ꯌꯨꯝ ꯇꯥꯟꯅ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯉꯍꯥꯟ ꯃꯈꯩꯗꯤ ꯃꯈꯣꯏ 2-3 ꯑꯗꯨꯃꯛ ꯀꯨꯝꯃꯤꯟꯅꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯒ ꯀꯩꯊꯦꯜ ꯀꯨꯝꯃꯤꯟꯅꯕ ꯃꯤꯁꯤꯡ ꯑꯗꯨ ꯅꯨꯄꯥ ꯑꯃ ꯁꯤꯕꯒꯤ ꯁꯣꯔꯥꯠꯀꯤ ꯉꯥꯇꯪꯕ ꯂꯩ ꯍꯥꯏꯗꯨꯅ ꯀꯅꯥꯁꯨ ꯂꯥꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯊꯥꯖꯃꯥꯟꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯐꯕꯒ ꯄꯨꯟꯅ ꯃꯈꯣꯏ 2 ꯃꯩꯅꯝ ꯑꯃ ꯄꯥꯏꯔꯒ ꯃꯌꯨꯝ ꯌꯧꯅꯅꯕ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯃꯗꯨꯗ ꯌꯥꯏꯐꯕꯅ, "ꯏꯃꯥ, ꯂꯩꯔꯛ ꯃꯆꯤꯟ ꯐꯥꯎꯔꯒ ꯆꯠꯇꯣꯏꯁꯦ ꯇꯟꯗꯤ ꯇꯜꯂꯤꯍꯦ, ꯌꯨꯝꯂꯛ ꯐꯥꯎꯔꯒ ꯑꯣꯏꯅ ꯆꯠꯂꯁꯤꯕ?" "ꯍꯥꯏ, ꯑꯗꯨ ꯌꯥꯔꯣꯏꯅꯦ, ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯄꯅꯦ, ꯌꯨꯝ ꯐꯥꯎꯔꯕꯗꯤ ꯑꯁꯣꯝꯅꯕꯨ ꯀꯨꯝꯃꯨ ꯍꯣꯏꯔꯣꯝꯗ ꯀꯣꯏ ꯇꯥꯕꯅꯤ꯫ ꯑꯗꯣ ꯁꯤꯅꯦꯃꯥ ꯍꯣꯜ ꯁꯥꯕ ꯃꯐꯝ ꯑꯗꯨ ꯃꯤꯅ ꯚꯨꯠ ꯊꯣꯛꯑꯦ ꯍꯥꯏꯅꯔꯤꯕꯗꯨꯗꯤ?" "ꯍꯥꯏ, ꯍꯥꯏꯅꯕ ꯈꯨꯗꯤꯡꯃꯛ ꯆꯨꯝꯒꯗꯕ ꯅꯠꯇꯦ, ꯅꯪꯕꯨ ꯊꯦꯡꯅꯔꯕꯅꯦ?" "ꯑꯗꯨꯕꯨꯗꯤ ꯊꯦꯡꯅꯗ꯭ꯔꯤꯌꯦ ꯏꯃꯥ꯫ ꯇꯣ ꯑꯗꯨꯅꯤ,
ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯂꯥꯏ ꯍꯥꯏꯕꯁꯤꯗꯤꯅꯦ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯊꯣꯛꯀꯗꯕꯅꯤ ꯍꯧꯖꯤꯛ ꯑꯁꯨꯛ ꯌꯥꯝꯅ ꯉꯜꯂꯤꯕꯁꯤꯕꯨ ꯀꯗꯥꯏꯗ ꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯏꯃꯥꯁꯤꯕꯨ ꯉꯜꯂꯤ ꯑꯃꯨꯛ ꯍꯥꯏ ꯌꯨꯝꯂꯧ ꯐꯥꯎꯁꯤ ꯍꯥꯏꯔꯒꯅ ꯊꯦꯡꯉꯤ ꯑꯃꯨꯛ ꯍꯥꯏ ꯒ꯭ꯌꯥꯟꯒ ꯇꯥꯖꯗꯦꯗ ꯑꯗꯣ ꯏꯃꯥ ꯍꯣꯔꯦꯟ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯍꯥ ꯍꯪꯒꯥꯝ ꯈꯔ ꯁꯤꯠꯇꯕ ꯍꯟꯖꯤꯜꯂꯛꯂꯤꯕꯁꯦ ꯃꯁꯤ ꯍꯦꯛꯇ ꯊꯣꯡꯅꯁꯤ ꯏꯕꯨꯡꯉꯣ ꯑꯁ ꯏꯃꯥ ꯍꯪꯒꯥꯝꯇ ꯆꯥꯃꯟꯗꯅꯅꯦ ꯍꯌꯦꯡ ꯁꯤꯕꯗꯅꯦ ꯁꯤꯡ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ ꯍꯩꯃꯥ ꯀꯩꯅꯣꯅꯦ ꯏꯕꯨꯡꯉꯣ ꯍꯪꯒꯥꯝ ꯆꯥꯔꯒ ꯀꯃꯥꯏꯅ ꯁꯤꯡ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯒꯗꯧꯔꯤꯕꯅꯣ ꯏꯃꯥ ꯍꯪꯒꯥꯝꯁꯤꯗꯤ ꯊꯥꯎꯒꯤ ꯄꯥꯝꯕꯤꯅꯤꯗꯅ ꯑꯗꯨꯅ ꯊꯥꯎ ꯄꯥꯝꯕꯤꯁꯤ ꯁꯨꯝ ꯆꯥꯔꯕꯗꯤ ꯏꯁꯥꯁꯦ ꯊꯥꯎ ꯉꯥꯛꯇ ꯉꯥꯏꯈꯤꯗꯅ ꯍꯌꯦꯡ ꯁꯤꯕꯗ ꯊꯥꯎ ꯃꯌꯥꯝ ꯑꯗꯨꯅ ꯆꯥꯈꯠꯂꯛꯄꯗꯅꯦ ꯁꯤꯡ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ ꯍꯥꯏꯕꯅꯤꯗ ꯍꯩꯃꯥ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯩꯔꯛ ꯃꯆꯤꯟ ꯑꯗꯨ ꯌꯧꯔꯛꯂꯤ ꯊꯥꯖ ꯃꯥꯟꯕꯤꯁꯨ ꯃꯆꯤꯟꯗ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯍꯥꯛꯁꯨ ꯀꯤꯔꯤꯕꯅꯤ ꯃꯐꯝ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯡꯗꯤ ꯃꯆꯥꯅꯨꯄꯥꯗꯒꯤ ꯃꯍꯥꯛꯅ ꯍꯦꯟꯅ ꯈꯪꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯦꯟꯅ ꯀꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯆꯥꯅꯨꯄꯥ ꯀꯤꯈꯤꯅꯤ ꯈꯟꯗꯨꯅ ꯀꯤꯗꯕ ꯁꯥꯔꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯃꯥ ꯃꯆꯥꯗꯣ ꯑꯁꯨꯝ ꯂꯥꯛꯂꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯁꯤꯅꯦꯃꯥ ꯍꯣꯜ ꯂꯩꯕ ꯂꯩꯔꯛ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯐꯕꯗꯣ ꯃꯁꯥꯗ ꯀꯔꯤꯅꯣꯃ ꯇꯧꯔꯛꯏ ꯃꯁꯤꯗꯒꯤ ꯃꯃꯥ ꯊꯥꯖ ꯃꯥꯟꯕꯤꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯀꯤꯌꯦꯕ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ ꯍꯩ ꯀꯤꯒꯅꯨ ꯆꯠꯁꯤꯜꯂꯥꯎ ꯃꯩ ꯄꯥꯏꯔꯕꯗꯤꯅꯦ ꯀꯔꯤꯝꯇ ꯇꯧꯗꯕꯅꯤ ꯏꯃꯥꯅ ꯃꯩꯅ ꯄꯥꯏꯔꯛꯂꯤꯕꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯁꯨꯝ ꯂꯥꯛꯏ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯁꯤꯅꯦꯃꯥ ꯍꯣꯜ ꯂꯩꯕ ꯃꯄꯥ ꯑꯗꯨꯗ ꯃꯤ ꯈꯔ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯏꯃꯥ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯃ ꯈꯨꯟꯗꯤꯟꯅꯔꯦ ꯇꯨ ꯌꯦꯡꯉꯨ ꯇꯨ ꯏꯃꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯖ ꯃꯥꯟꯕꯤꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯒ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯌꯥꯏꯐꯕꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯥꯖ ꯃꯥꯟꯕꯤꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯁꯨ ꯎꯔꯦ ꯁꯤꯅꯦꯃꯥ ꯍꯣꯜ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯕ ꯃꯈꯣꯏ ꯈꯔ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯛꯏ ꯃꯗꯨ ꯎꯕꯗ ꯊꯥꯖ ꯃꯥꯟꯕꯤꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯁꯤꯗꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯐꯕꯒꯤ ꯃꯈꯨꯠ ꯑꯗꯣ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯔꯞ ꯂꯥꯛꯏ ꯊꯥꯖ ꯃꯥꯟꯕꯤꯅ ꯌꯥꯏꯐꯕꯗ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏꯅ ꯎꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯗ ꯀꯔꯤꯁꯨ ꯌꯦꯡꯂꯨꯅꯨ ꯌꯨꯝ ꯌꯧꯅꯕ ꯄꯔꯞ ꯆꯠꯁꯤꯜꯂꯥꯎ ꯍꯥꯏꯗꯨꯅ ꯊꯥꯖ ꯃꯥꯟꯕꯤꯅ ꯃꯆꯥꯅꯨꯄꯥ ꯌꯥꯏꯐꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯒꯝ ꯆꯠꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯍꯧꯖꯤꯛꯇꯤ ꯍꯣꯜ ꯃꯃꯥꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯨꯁꯤꯟ ꯃꯨꯕ ꯑꯃꯨꯕꯁꯤꯡ ꯑꯗꯣ ꯃꯔꯦꯡ ꯂꯦꯡꯗꯨꯅ ꯍꯧꯒꯠꯂꯛꯂꯤ ꯑꯁꯨꯝꯅ ꯍꯧꯒꯠꯂꯛꯂꯒ ꯃꯈꯣꯏ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯥꯖ ꯃꯥꯟꯕꯤꯅ ꯈꯪꯂꯛꯏ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯗꯨꯗ ꯍꯧꯖꯤꯛꯁꯨ ꯐꯤꯂꯝ ꯀꯥꯞꯄ ꯂꯣꯏꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯗꯨꯕꯨ ꯁꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯈꯪꯂꯛꯂꯤ ꯃꯗꯨ ꯈꯪꯂꯛꯄꯗ ꯃꯁꯥꯗꯣ ꯅꯦ ꯇꯥꯏ ꯃꯁꯤꯗꯒꯤ ꯌꯥꯏꯐꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯑꯁꯤꯗꯤ ꯁꯤꯅꯦꯃꯥ ꯍꯣꯜꯒꯤ ꯁꯪꯕ ꯃꯤ ꯉꯥꯛꯇꯅꯤꯅꯦ ꯀꯗꯥꯏꯗꯒꯤꯅꯣ ꯅꯪꯅ ꯋꯥꯈꯜ ꯖꯥꯠ ꯈꯜꯍꯜꯂꯦ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯄꯔꯞ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯏꯇꯩꯃ ꯊꯥꯖ ꯃꯥꯟꯕꯤ ꯅꯠꯇ꯭ꯔꯣ ꯑꯁꯨꯝꯅ ꯀꯧꯔꯛꯏ ꯃꯗꯨꯗ ꯊꯥꯖ ꯃꯥꯟꯕꯤꯅ ꯍꯣꯏ ꯃꯥꯅꯤ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯈꯨꯝꯕ ꯑꯗꯨꯗ ꯑꯁꯣꯝꯗꯒꯤ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯣ ꯀꯩꯅꯣꯅꯦ ꯏꯇꯩꯃ ꯍꯣꯏꯒꯤ ꯌꯦꯟ ꯑꯃ ꯌꯣꯟꯅꯤ ꯍꯥꯏꯕꯗꯨꯕꯨ ꯌꯣꯟꯈ꯭ꯔꯕ꯭ꯔꯣ ꯌꯣꯟꯗ꯭ꯔꯤꯌꯦ ꯂꯩꯔꯤꯌꯦ ꯅꯣꯏꯕꯨ ꯂꯧꯒꯦ ꯍꯥꯏꯕ꯭ꯔో ꯑꯧ ꯑꯩꯈꯣꯏ ꯍꯌꯦꯡꯗꯣ ꯂꯧꯕ ꯂꯥꯛꯁꯤꯔꯥꯗꯅ ꯈꯟꯅꯔꯝꯃꯤꯕ ꯑꯣ ꯌꯥꯏꯌꯦ ꯑꯗꯣ ꯂꯥꯛꯄꯗꯤ ꯑꯌꯨꯛ ꯑꯣꯏꯅ ꯂꯥꯛꯎꯀꯣ ꯏꯕꯨꯡꯉꯣ ꯅꯨꯃꯤꯗꯥꯡꯗꯩ ꯀꯩꯊꯦꯜ ꯀꯥꯏ ꯍꯣꯏ ꯏꯇꯩꯃ ꯑꯗꯣ ꯏꯇꯩꯃ ꯍꯣꯏꯒꯤ ꯍꯪꯒꯥꯝꯁꯨ ꯑꯗꯨꯝ ꯍꯧꯔꯤꯕ ꯅꯠꯇ꯭ꯔோ ꯍꯧꯔꯤ ꯏꯕꯨꯡꯉꯣ ꯌꯥꯝ ꯐꯔꯦ ꯍꯪꯒꯥꯝꯗꯨꯒ ꯄꯨꯟꯅ ꯄꯨꯈ꯭ꯔꯒꯦ ꯍꯣꯏ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯏꯇꯩꯃ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯊꯥꯖ ꯃꯥꯟꯕꯤꯁꯨ ꯃꯌꯨꯝꯂꯣꯝꯗ ꯄꯔꯞ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯌꯥꯏꯐꯕꯁꯨ ꯃꯃꯥꯒꯤ ꯈꯨꯖꯤꯡ ꯄꯥꯏꯗꯨꯅ ꯏꯟꯅꯔꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯁꯨ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡ ꯊꯣꯡ ꯊꯥꯛꯇꯨꯅ ꯆꯥꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯗꯨꯗ ꯐꯤꯂꯝ ꯀꯥꯞꯄ ꯂꯣꯏꯔꯗꯨꯅ ꯐꯤꯂꯝ ꯌꯦꯡꯂꯝꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯗꯨ ꯁꯦꯟꯅꯔꯤꯕ ꯃꯈꯣꯏ ꯃꯤ 2-3 ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯦ ꯃꯇꯝ ꯑꯗꯨꯗ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛꯅꯕꯒꯤꯗꯃꯛ ꯃꯈꯣꯏ ꯑꯃꯅꯤ ꯆꯪꯉꯛꯏ ꯃꯈꯣꯏꯅ ꯑꯁꯨꯝ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛꯂꯤꯉꯩ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯩ ꯀꯨꯂꯕꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯍꯣꯜ ꯂꯩꯔꯤꯕ ꯃꯐꯝꯁꯤꯕꯨ ꯃꯤꯅ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯅꯩ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯁꯦ ꯁꯨꯛꯊꯦꯡꯅꯗꯦ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ
ꯑꯁ ꯚꯥꯞ ꯐꯔ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯕꯁꯤꯕꯨ ꯀꯔꯤ ꯊꯦꯡꯅꯒꯦ ꯃꯤ ꯀꯤꯅꯕ ꯄꯥꯍꯥꯏ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯃꯋꯥ ꯂꯧꯔꯨꯅꯨ ꯍꯣꯏ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯑꯩꯗꯤꯅꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯀꯣ ꯍꯣꯜꯁꯤ ꯑꯩꯗꯤ ꯏꯍꯩ ꯍꯩꯅꯗꯦꯍꯦ ꯇꯧꯔꯛꯑꯕ꯭ꯔꯥ ꯏꯍꯨꯟ ꯃꯇꯥꯗꯨꯒ ꯑꯩꯕꯣ ꯑꯃ ꯃꯊꯦꯡꯒꯤ ꯊꯕꯛꯀꯁꯨ ꯇꯧꯔꯤꯌꯦ ꯑꯗꯨꯏ ꯅꯠꯇꯦꯅꯦ ꯅꯪꯁꯨ ꯌꯦꯡꯉꯨꯅꯦ ꯁꯤꯅꯦꯃꯥ ꯍꯣꯜꯁꯤ ꯌꯦꯡꯕꯗ ꯅꯪꯁꯨ ꯅꯁꯥꯗ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯗ꯭ꯔꯣ ꯇꯧꯗꯦ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯇꯧꯔꯛꯀꯅꯨꯀꯣ ꯀꯤꯔꯛꯑꯃꯅꯤꯅꯦ ꯀꯤꯔꯛꯑꯃꯅꯦꯕ ꯐꯔꯦ ꯅꯪ ꯑꯁꯣꯝ ꯀꯥꯆꯤꯟꯒꯤ ꯁꯦꯡꯇꯣꯔꯛꯑꯣ ꯑꯩ ꯁꯤꯒꯤ ꯐꯠꯇꯕꯁꯤꯡꯗꯨ ꯑꯝꯇ ꯍꯩꯗꯣꯛꯈꯤꯒꯦ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯌꯥꯝꯅ ꯑꯆꯥꯄꯣꯠ ꯆꯥꯕꯒꯤ ꯆꯦꯔꯪ ꯇꯥꯔꯝꯕꯁꯤꯡ ꯑꯗꯣ ꯗꯁꯕꯤꯟ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯅꯨꯄꯥ ꯑꯃꯅ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯜꯂꯕꯤꯗꯣ ꯃꯍꯥꯛ ꯃꯇꯣꯝꯇ ꯍꯣꯜ ꯃꯅꯨꯡ ꯑꯗꯨꯗ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯍꯧꯏ ꯑꯁꯣꯝꯅ ꯃꯍꯥꯛꯅ ꯋꯥꯏ ꯁꯤꯠꯂꯒ ꯍꯣꯜ ꯑꯗꯨꯒꯤ ꯀꯥꯆꯤꯟꯂꯣꯝ ꯊꯪꯕ ꯐꯂꯥꯡꯂꯣꯝꯗ ꯁꯤꯠꯄ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀ ꯆꯞ ꯃꯥꯟꯅꯅ ꯋꯥꯏ ꯁꯤꯠꯄꯒꯤ ꯃꯈꯣꯜ ꯃꯇꯨꯡꯂꯣꯝꯗ ꯇꯥꯔꯛꯏ ꯃꯍꯥꯛꯇꯤ ꯗꯁꯕꯤꯟ ꯄꯨꯗꯨꯅ ꯐꯠꯇꯕ ꯍꯩꯗꯣꯛꯄ ꯊꯣꯛꯈꯤꯕ ꯃꯃꯥꯟꯅꯕ ꯑꯗꯣ ꯆꯪꯂꯛꯂꯕꯣꯏ ꯅꯤꯡꯗꯨꯅ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯔꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯕꯣ ꯍꯣꯜꯁꯤꯗ ꯑꯗꯨꯃꯥꯏꯅꯒ ꯇꯝꯅꯔꯛꯑꯕ ꯑꯩꯗꯤ ꯅꯣꯡꯉꯥꯟꯕꯒ ꯑꯗꯨꯝ ꯇꯣꯛꯀꯅꯤ ꯍꯥꯏꯔꯤꯌꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯔꯕꯁꯨ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗꯤ ꯍꯣꯜ ꯑꯗꯨꯒꯤ ꯊꯣꯡꯖꯤꯜꯂꯣꯝꯗꯒꯤ ꯆꯪꯉꯛꯏ ꯃꯗꯨꯗ ꯀꯨꯜꯂꯕꯤꯅ ꯏꯉꯛ ꯉꯛꯅ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯁꯤꯗ ꯋꯥꯏ ꯁꯤꯠꯂꯧꯗꯥꯏꯅꯦ ꯑꯗꯨ ꯀꯃꯥꯏꯅ ꯒꯦꯠꯇꯩ ꯆꯪꯉꯛꯏꯕ ꯑꯁꯨꯝꯅ ꯍꯪꯂꯨꯕꯗꯨꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯀꯌꯥꯝ ꯊꯛꯆꯤꯜꯂꯨꯔꯦ ꯑꯩꯗꯤ ꯍꯧꯖꯤꯛꯇ ꯆꯪꯛꯇ ꯉꯥꯏꯔꯤ ꯀꯥꯏꯗ ꯋꯥꯏ ꯁꯤꯠꯄꯅꯣ ꯁꯨꯝꯁꯤꯠꯅ ꯃꯥꯅ ꯄꯥꯏꯔꯒ ꯑꯩꯉꯣꯟꯗ ꯋꯥꯏ ꯁꯤꯠꯂꯦꯅꯦ ꯇꯧꯔꯛꯑꯅꯨꯀꯣ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯀꯨꯜꯂꯕꯤꯗꯣ ꯄꯨꯡꯉꯛ ꯉꯛꯏ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯁꯥꯗꯣ ꯈꯤꯔꯨꯝ ꯈꯤꯔꯨꯝ ꯂꯥꯎꯕ ꯍꯧꯔꯛꯏ ꯃꯗꯨꯗ ꯀꯨꯜꯂꯕꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯅꯪ ꯑꯁꯦꯡꯕꯒꯤ ꯑꯩꯒꯤ ꯇꯨꯡꯗ ꯋꯥꯏ ꯁꯤꯠꯇꯕ꯭ꯔꯕ ꯁꯤꯠꯇꯦꯃꯦ ꯀꯩꯗꯧꯔꯒꯤꯅꯣꯕ ꯑꯁ ꯑꯩꯅ ꯋꯥꯏ ꯁꯤꯠꯂꯤꯉꯩꯗ ꯇꯨꯡꯁꯤꯗ ꯁꯣꯠ ꯋꯥꯏ ꯁꯤꯠꯂꯛꯏꯅꯦꯃꯦ ꯑꯁ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯁꯣꯝꯗ ꯅꯪꯅ ꯄꯥꯏꯔꯒ ꯑꯩꯉꯣꯟꯗ ꯋꯥꯏ ꯁꯤꯠꯄ꯭ꯔꯥ ꯍꯥꯏꯁꯤꯕꯨ ꯅꯠꯇꯦ ꯅꯪꯒꯤꯗꯨꯕꯨ ꯀꯩꯅꯣꯝ ꯇꯧꯗ꯭ꯔꯣ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯃꯤꯅ ꯍꯥꯏꯅꯕꯗꯣ ꯆꯨꯝꯗꯣꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯐꯥꯒꯤꯗꯒꯤꯅꯦ ꯀꯩꯅꯣꯝ ꯇꯧꯔꯛꯀꯅꯤ ꯃꯣꯏꯒꯤ ꯁꯤꯗ ꯂꯩꯕ ꯃꯥꯏꯕꯤ ꯑꯃꯅ ꯍꯥꯏꯕꯗ ꯍꯣꯜꯁꯤꯗꯒꯤ ꯃꯤ 3 ꯂꯧꯈꯤꯅꯤ ꯑꯗꯨ ꯂꯧꯔꯀꯥꯟꯗ ꯍꯣꯜꯒꯤ ꯇꯝꯅꯕ ꯐꯒꯅꯤ ꯀꯥꯏꯅꯁꯨ ꯍꯥꯏꯅꯕꯅꯤ ꯅꯪꯉꯣꯟꯗ ꯍꯧꯔꯛꯏꯖꯥꯠꯂꯣ ꯑꯁ ꯇꯥꯅꯤꯡꯗꯦꯍꯦ ꯆꯠꯁꯤꯂꯣ ꯁꯨꯝꯆꯠꯁꯤꯗꯤ ꯂꯩꯖꯔꯣꯁꯅꯨ ꯌꯥꯔꯣꯏꯌꯦ ꯂꯥꯛꯑꯣ ꯑꯩ ꯁꯪꯒꯦ ꯂꯥꯛꯁꯦ ꯑꯁꯨꯝꯅ ꯀꯨꯜꯂꯕꯤꯗꯣ ꯀꯤꯔꯛꯂꯗꯨꯅ ꯍꯣꯜ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯗꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯊꯕꯛ ꯑꯗꯣ ꯁꯨꯃꯤꯟꯅꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯊꯕꯛ ꯑꯗꯣ ꯁꯨꯃꯤꯟꯅꯕꯗꯨꯗꯗꯤ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯏꯁꯤꯠ ꯁꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯍꯣꯜ ꯑꯗꯨ ꯃꯩ ꯃꯨꯊꯠꯂꯝꯂꯒ ꯊꯣꯡ ꯂꯣꯟꯖꯜꯂꯝꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯣꯜ ꯑꯗꯨ ꯄꯥꯟꯅꯔꯤꯕ ꯃꯦꯅꯦꯖꯔ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯅ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯃꯈꯣꯏꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯏ ꯍꯣꯜ ꯑꯗꯨꯗ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯀꯨꯜꯂꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯁꯪꯀꯔ ꯃꯈꯣꯏ ꯑꯅꯤ ꯂꯩꯀꯥꯏ ꯄꯨꯜꯂꯤ ꯂꯩꯀꯥꯏ ꯄꯨꯝꯕꯗ ꯅꯠꯇꯅ ꯌꯨꯝꯁꯨ 2-3 ꯀꯥꯟꯅꯔꯒ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯌꯧꯔꯛꯂꯤ ꯃꯁꯤꯗꯒꯤ ꯁꯪꯀꯔꯁꯨ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯆꯪꯍꯧꯔꯤ ꯑꯗꯨꯒ ꯀꯨꯜꯂꯕꯤꯁꯨ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯏ ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯘꯔꯤ ꯑꯗꯨꯗ ꯄꯨꯡ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯇꯝꯅꯒ ꯊꯦꯡꯖꯤꯜꯂꯛꯄꯅꯦ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯄꯗꯨꯗ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯆꯪꯉꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯄꯔꯞ ꯆꯪꯉꯛꯄ ꯑꯗꯨꯗ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯍꯧꯕꯒꯤ ꯁꯥꯎꯝ ꯑꯃ ꯐꯪꯂꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯨꯡꯗ ꯍꯟꯅ ꯌꯦꯡꯗꯨꯅ ꯏꯁꯩ ꯍꯧꯅ ꯉꯪꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯒꯝ ꯆꯪꯁꯤꯜꯂꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯂꯒ ꯊꯣꯡ ꯑꯗꯣ ꯊꯤꯟꯗꯨꯅ ꯃꯃꯥꯕꯨ ꯀꯧꯏ ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯏꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯁꯨ ꯇꯥꯔꯗꯨꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯜꯂꯕꯤꯅ ꯏꯃꯥ ꯑꯩꯒꯤ ꯇꯨꯡꯗ ꯀꯅꯥ ꯂꯦꯞꯄꯤ ꯑꯁꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯏꯄꯥ ꯄꯥꯛꯀꯅ ꯍꯩ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯆꯪꯉꯣꯁꯦ ꯅꯠꯇꯦꯕ ꯇꯨꯡꯗ ꯀꯅꯥ ꯂꯦꯞꯀꯦꯕ ꯀꯩꯅꯣ ꯃꯁꯤꯕꯣ ꯍꯩ ꯀꯅꯥꯝꯇ ꯂꯦꯞꯇꯤꯌꯦ ꯅꯪꯕꯣ ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯣ ꯌꯥꯔꯦ ꯀꯩꯁꯨ ꯅꯠꯇꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯨꯜꯂꯕꯤꯗꯣ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯝꯂꯤ ꯃꯍꯥꯛꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯗꯥꯏꯗ ꯃꯥꯡꯒꯣꯜꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇ ꯂꯩꯕꯗꯤ ꯎꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯝꯂꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯉꯛꯏ
ꯃꯃꯥꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯆꯥꯛ ꯑꯗꯣ ꯊꯥꯡꯊꯗꯨꯅ ꯂꯩꯃꯥꯏꯗ ꯊꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯨꯜꯂꯕꯤꯁꯨ ꯐꯥꯜ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯐꯝꯊꯔꯒ ꯆꯥꯛ ꯑꯗꯣ ꯆꯥꯕ ꯍꯧꯔꯛꯏ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ "ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯇꯨꯡꯗ ꯀꯔꯤ ꯂꯦꯞꯄꯤꯅ ꯍꯪꯉꯤꯗꯨꯕꯨ? ꯀꯩꯗꯧꯔꯛꯏꯅꯣꯕ ꯏꯆꯥꯗꯕꯣ? ꯍꯥꯏ, ꯋꯥ ꯂꯣꯠꯁꯤꯟꯒꯅꯨ, ꯁꯠ ꯍꯥꯏꯔꯛꯎꯀꯣ, ꯑꯩ ꯄꯥꯏꯕ ꯌꯦꯡꯒꯗꯧꯔꯤꯕꯅꯤ." "ꯏꯃꯥ, ꯉꯁꯤꯁꯤ ꯉꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯁꯨꯝ ꯇꯧꯕ꯫ ꯉꯁꯥꯏꯁꯨ ꯍꯣꯜ ꯃꯅꯨꯡꯗ ꯑꯩꯅ ꯋꯥꯏ ꯁꯤꯠꯂꯤꯉꯩ ꯑꯩꯒꯤ ꯅꯥꯀꯟꯗ ꯋꯥꯏ ꯁꯤꯠꯄꯒꯤ ꯃꯈꯣꯟ ꯇꯥꯏ꯫ ꯑꯗꯨꯗ ꯑꯩꯅ ꯑꯩꯒ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯁꯪꯀꯔꯗ ꯍꯪꯕꯗꯁꯨ ꯃꯍꯥꯛ ꯀꯩꯁꯨ ꯇꯧꯗꯦ, ꯃꯍꯥꯛꯀꯤ ꯃꯄꯥꯟꯗ ꯗꯁꯕꯤꯟꯗ ꯐꯠꯇꯕ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨꯕꯗꯨꯗꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯒꯤ ꯑꯩꯅ ꯊꯣꯡꯒꯥꯟ ꯆꯪꯉꯛꯄꯗꯁꯨ ꯑꯩꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯏꯟꯅꯔꯛꯄꯗꯧꯅ ꯇꯧꯏ꯫ ꯑꯗꯒꯤ ꯑꯩꯅ ꯃꯥꯡꯒꯣꯜ ꯀꯥꯈꯠꯂꯛꯄꯗ ꯑꯩꯒꯤ ꯇꯨꯡꯗ ꯃꯤꯗꯣ ꯂꯦꯞꯄꯒ ꯂꯩꯍꯧꯕꯗꯧꯅꯁꯨ ꯇꯧꯏ꯫ ꯑꯗꯨꯅꯦ ꯑꯩꯅ ꯏꯃꯥꯗ ꯇꯨꯡꯗ ꯀꯅꯥ ꯂꯩꯒꯦꯅ ꯍꯪꯉꯤꯗꯣ." "ꯍꯩꯃꯥ, ꯑꯗꯨꯕꯨ ꯅꯪꯅ ꯀꯣꯛ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯕꯗꯤ ꯈꯪꯉꯣꯏꯗ꯭ꯔꯣ?" "ꯏꯃꯥ, ꯑꯃꯝ ꯃꯊꯦꯡꯗ ꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯁꯣꯔꯠ ꯄ꯭ꯔꯦꯛ ꯏꯟꯅꯔꯛꯂꯕꯗꯤ ꯃꯥꯏ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯅꯨ꯫ ꯃꯥꯏ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅꯏꯟꯅꯔꯛꯂꯤꯕ ꯄꯣꯠ ꯑꯗꯨꯅ ꯕꯨꯠ ꯑꯣꯏꯔꯝꯂꯕꯗꯤ ꯕꯨꯠꯇꯨꯅ ꯅꯝꯂꯒ ꯃꯤꯗꯣ ꯍꯥꯠꯂꯦꯅ ꯍꯥꯏꯗꯨꯗꯤ, ꯑꯗꯨꯒꯤ ꯀꯤꯗꯨꯅ ꯌꯦꯡꯗꯕꯅꯤ." ꯍꯩ, ꯑꯩ ꯃꯥꯏꯕ ꯑꯃ ꯌꯥꯝ ꯊꯨꯅ ꯌꯦꯡꯗꯕ ꯌꯥꯗ꯭ꯔꯦ꯫ ꯉꯁꯤ ꯈꯛꯇ ꯅꯪ ꯇꯧꯔꯛꯏꯁꯤ ꯉꯍꯥꯟꯈꯩ ꯇꯧꯗꯕ꯭ꯔꯣ?" "ꯇꯧꯗꯦ ꯏꯃꯥ, ꯉꯍꯥꯟꯈꯩ ꯀꯩꯁꯨ ꯇꯧꯗꯦ꯫ ꯍꯣꯜꯗꯨ ꯃꯤꯅ ꯈꯔꯗꯤ ꯍꯥꯏꯅꯕꯅꯤ ꯏꯃꯥ, ꯑꯗꯨ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗꯗꯤ ꯅꯣꯡꯇ ꯊꯦꯡꯅꯗꯦ꯫ ꯉꯁꯤ ꯇꯧꯔꯛꯂꯤꯕꯁꯤꯅꯤ." "ꯃꯥꯏꯕꯤꯅꯅꯦ ꯍꯣꯜ ꯑꯗꯨꯗ ꯃꯤ 3 ꯊꯋꯥꯏ ꯂꯧꯈꯤꯅꯤ ꯍꯥꯏꯕꯅꯤꯀꯣ, ꯈꯔ ꯆꯦꯛꯁꯤꯟꯕ ꯐꯩ꯫ ꯏꯃꯥꯅꯦ ꯍꯌꯦꯡ ꯅꯣꯡꯍꯦꯡ ꯉꯥꯟꯕꯒ ꯃꯥꯏꯕ ꯌꯦꯡꯉꯨꯒꯦ꯫ ꯆꯥꯊꯣꯛꯑꯣ ꯆꯥꯛꯇꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯨꯜꯂꯕꯤꯒꯤ ꯃꯃꯥꯗꯣ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯀꯨꯜꯂꯕꯤꯁꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯆꯒꯨꯝ ꯆꯒꯥꯏ ꯅꯤꯡꯊꯤꯅ ꯁꯦꯡꯉꯝꯂꯕ ꯃꯇꯨꯡ ꯃꯍꯥꯛꯁꯨ ꯐꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯈꯜꯂꯛꯏ꯫ ꯀꯔꯤꯅꯣꯅꯦ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯧꯔꯛꯂꯤꯕꯗꯨꯕꯣ? ꯒ꯭ꯌꯥꯟꯒ ꯇꯥꯗꯦꯗ꯫ ꯑꯩꯕꯨ ꯉꯥꯎꯔꯒ ꯆꯠꯇ꯭ꯔꯤꯉꯩꯗ ꯍꯣꯜ ꯄꯥꯟꯅꯕꯁꯦ ꯇꯣꯛꯎꯕꯅ ꯐꯗꯣꯏꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯈꯜꯂꯝꯕꯗꯒꯤ ꯋꯥꯃꯟꯈꯤꯕꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯉꯥꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗ ꯊꯥꯖꯃꯥꯟꯕꯤꯒꯤ ꯌꯨꯝꯗ ꯉꯔꯥꯡ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯌꯦꯟ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯗꯣ ꯌꯦꯟ ꯂꯧꯕ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯥꯛꯄꯗꯗꯤ ꯊꯥꯖꯃꯥꯟꯕꯤꯗꯨ ꯂꯩꯔꯝꯗꯦ, ꯌꯥꯏꯐꯕꯗꯤ ꯃꯥꯡꯒꯣꯜꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯌꯥꯏꯐꯕꯗ "ꯏꯇꯩꯃ ꯊꯥꯖꯃꯥꯟꯕꯤꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯑꯗꯨꯗ ꯌꯥꯏꯐꯕꯅ "ꯃꯅꯤꯡꯗ ꯃꯔꯣꯏ ꯍꯦꯛꯄ ꯆꯠꯈ꯭ꯔꯤ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯌꯣꯟꯅꯅꯕ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯗꯣ "ꯅꯃꯥ ꯀꯧꯔꯨꯆꯣ, ꯉꯔꯥꯡ ꯌꯦꯟ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯂꯥꯛꯍꯧꯔꯦ ꯍꯥꯏꯌꯨ" ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯃꯤ꯫ ꯃꯗꯨꯗ ꯌꯥꯏꯐꯕꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯏꯐꯕꯗꯣ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈ꯭ꯔꯤ꯫ ꯑꯗꯨꯒ ꯃꯃꯥꯗ "ꯉꯔꯥꯡ ꯌꯦꯟ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅꯕꯁꯤꯡ ꯑꯗꯣ ꯂꯥꯛꯍꯧꯔꯦ" ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯊꯥꯖꯃꯥꯟꯕꯤꯅ "ꯉꯥꯏꯍꯥꯛ ꯉꯥꯏꯍꯜꯂꯝꯃꯨ, ꯑꯩꯁꯨ ꯂꯥꯛꯂꯒꯦ" ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯌꯥꯏꯐꯕꯁꯨ ꯁꯨꯃꯥꯡꯂꯣꯝꯗ ꯑꯃꯨꯛ ꯄꯔꯞ ꯂꯥꯛꯂꯒ "ꯂꯥꯛꯑꯒꯦ ꯍꯥꯏꯍꯧꯏ" ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯁꯨꯃꯥꯡ ꯃꯆꯤ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯈꯣꯏꯅ ꯂꯧꯒꯗꯧꯔꯤꯕ ꯌꯦꯟ ꯑꯗꯣ ꯌꯦꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ "ꯀꯀꯥ ꯍꯣꯏ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ." "ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ, ꯍꯪꯉꯨ." "ꯀꯀꯥ ꯍꯣꯏꯒꯤ ꯍꯣꯜꯗꯨ ꯇꯝꯅꯩꯌꯦꯅ ꯍꯥꯏ, ꯆꯨꯝꯕ꯭ꯔꯣ?" "ꯑꯦꯔꯥ, ꯃꯤꯅ ꯁꯨꯝ ꯄꯪꯍꯥꯏ ꯍꯥꯏꯅꯕꯩ ꯋꯥꯅꯤꯗ, ꯑꯩꯈꯣꯏꯅ ꯑꯗꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯗꯨ ꯇꯝꯅꯗꯦꯗ." "ꯀꯅꯥꯅ ꯍꯥꯏꯅꯣꯅꯦ?" "ꯁꯨꯝ ꯃꯤꯅ ꯍꯥꯏꯅꯕ." "ꯑꯣ, ꯑꯗꯨꯅꯤ, ꯇꯝꯅꯗꯦ." "ꯅꯪꯕꯨ ꯊꯦꯡꯅꯔꯕ꯭ꯔꯅꯦ?" "ꯊꯦꯡꯕꯨꯗꯤ ꯊꯦꯡꯅꯗ꯭ꯔꯤꯗ. ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯒꯤ ꯃꯌꯥꯝꯕ ꯃꯣꯏ ꯈꯔꯗꯤ ꯊꯦꯡꯅꯔꯦ꯫ ꯕꯨꯠꯇꯣ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯏ, ꯃꯃꯤꯠꯁꯨ ꯌꯥꯝ ꯂꯥꯎꯋꯦꯅ ꯍꯥꯏꯕ, ꯑꯗꯨꯒꯤ ꯁꯨꯝ ꯇꯝꯕꯅꯤꯗ." "ꯕꯨꯠꯄꯨ ꯃꯃꯤꯠ ꯂꯥꯎꯋꯦ ꯀꯥꯏꯅ. ꯕꯨꯠꯄꯨ ꯃꯤꯅ ꯎ ꯉꯝꯕ ꯄꯣꯠꯂꯣ? ꯂꯥꯏ ꯍꯥꯏꯕꯁꯤꯗꯤꯅꯦ ꯂꯥꯏꯔꯕꯥꯛꯇ ꯂꯩꯒꯗꯕ." ꯑꯁꯨꯝꯅ ꯌꯥꯏꯐꯕꯒ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯥꯖꯃꯥꯟꯕꯤꯗꯣ ꯊꯣꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯊꯥꯖꯃꯥꯟꯕꯤꯅ ꯌꯦꯟ ꯑꯗꯣ ꯐꯥꯔꯕ ꯃꯇꯨꯡ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯒ ꯀꯦꯖꯤ ꯑꯣꯟꯗꯨꯅ ꯂꯨꯄꯥ ꯀꯌꯥꯝ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯄꯥꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯁꯤꯒꯤ ꯌꯦꯟꯁꯤ ꯑꯃꯥꯏꯕ ꯑꯃꯅ ꯌꯦꯜꯍꯤꯡ ꯊꯥꯅꯅꯕ ꯇꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯍꯟꯖꯤꯜꯂꯒ ꯂꯧꯍꯧꯕꯅꯦ꯫ ꯂꯥꯏꯒꯤ ꯌꯦꯟꯅꯤꯀꯣ, ꯆꯥꯕꯗꯅꯦ ꯂꯥꯏꯒ ꯑꯝꯇ ꯆꯪꯉꯨꯗꯣꯏꯖꯥꯠꯅꯤ." "ꯌꯥꯏꯐꯕ ꯏꯕꯣ, ꯅꯪꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯆꯥꯒꯗꯕꯒ ꯇꯜꯂꯤꯍꯦ. ꯌꯦꯜꯍꯤꯡ ꯊꯥꯕ ꯌꯦꯟꯗꯨꯗꯤ ꯅꯣꯏ ꯀꯩꯗꯧꯕꯩ ꯐꯥꯍꯧꯔꯤꯕ?" "ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯃꯍꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯅꯥꯕꯒꯤ ꯊꯥꯕꯅꯦ, ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯐꯥꯖꯤꯜꯂꯒ ꯌꯣꯜꯍꯧꯕ." ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯥꯖꯃꯥꯟꯕꯤꯅ "ꯍꯥꯏ, ꯃꯁꯤ ꯑꯉꯥꯡꯁꯤꯃ ꯏꯌꯥꯎꯗ ꯌꯥꯎꯏ, ꯇꯨꯃꯤꯟꯅ ꯂꯩꯌꯨ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯗꯣ ꯋꯥ ꯅꯣꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯌꯦꯟ ꯑꯣꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯩꯁꯥ ꯊꯤꯔꯝꯂꯒ ꯌꯦꯟ ꯂꯧꯕ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯣ ꯆꯠꯈ꯭ꯔꯦ꯫ ꯊꯥꯖꯃꯥꯟꯕꯤꯁꯨ ꯃꯍꯥꯛꯀꯤ ꯃꯔꯣꯏ ꯐꯨꯛꯂꯤꯕ ꯑꯗꯣ ꯂꯣꯏꯁꯤꯜꯂꯨꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯌꯥꯏꯐꯕꯁꯨ ꯃꯥꯡꯒꯣꯜꯗ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯈꯜꯂꯤ꯫
ꯃꯤ ꯈꯔ ꯑꯃꯅꯗꯤ ꯍꯣꯜꯁꯦ ꯇꯝꯅꯩꯅ ꯍꯥꯏ ꯑꯗꯨꯒ ꯍꯣꯜ ꯑꯁꯤꯒꯤ ꯃꯄꯨꯁꯤꯡ ꯑꯁꯤꯅꯗꯤ ꯇꯝꯅꯗꯦꯗ ꯍꯥꯏ ꯑꯩꯕꯨ ꯆꯠꯂꯒ ꯇꯝꯅꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨꯁꯤꯔꯅꯦ ꯃꯗꯨ ꯈꯪꯗꯣꯛꯂꯒꯅ ꯀꯔꯤ ꯀꯥꯟꯅꯔꯤꯕ ꯏꯃꯥꯟꯅꯕ ꯂꯨꯈꯣꯏꯅꯗꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯅꯁꯨ ꯕꯨꯠꯇꯨ ꯎꯔꯦꯅ ꯍꯥꯏ ꯕꯨꯠꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯃꯨꯠꯁꯤꯟ ꯃꯨꯔꯒ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯋꯤꯅ ꯍꯥꯏ ꯃꯥ ꯎꯕꯗ ꯃꯤꯅ ꯀꯤꯔꯤꯁꯤꯅ ꯀꯔꯤꯒꯤ ꯀꯥꯟꯅꯗꯦ ꯑꯩ ꯍꯣꯔꯦꯟ ꯑꯍꯤꯡꯗꯤ ꯆꯠꯂꯒ ꯌꯦꯡꯉꯨꯗꯕ ꯌꯥꯗꯦ ꯇꯝꯅꯩ ꯅꯠꯇ꯭ꯔꯒ ꯇꯝꯅꯗꯦ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯇꯝꯅꯔꯛꯂꯕꯗꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯁꯤ ꯆꯨꯝꯃꯦ ꯀꯔꯤꯒꯨꯝꯕ ꯇꯝꯅꯔꯛꯇ꯭ꯔꯕꯗꯤ ꯏꯃꯥꯅ ꯃꯐꯝ ꯑꯗꯨ ꯂꯥꯟꯕꯗ ꯀꯤꯔꯤꯕꯁꯦ ꯀꯤꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯃꯁꯤ ꯑꯁꯦꯡꯕ ꯑꯃ ꯈꯪꯗꯣꯛꯄꯗꯤ ꯆꯨꯝꯒꯅꯤ ꯑꯁꯣꯝꯅ ꯌꯥꯏꯐꯕꯗꯣ ꯋꯥꯈꯜ ꯀꯌꯥ ꯈꯟꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯁꯥꯟꯅꯈꯤ ꯑꯁꯣꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯊꯥꯖꯃꯥꯟꯕꯤꯗꯣ ꯃꯍꯧꯁꯥ ꯀꯩꯊꯦꯜꯗ ꯂꯥꯛꯇꯨꯅ ꯄꯣꯠ ꯌꯣꯜꯂꯤ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯀꯩꯊꯦꯜ ꯑꯗꯣ ꯃꯤ ꯏꯇꯥꯛ ꯇꯥꯛꯄꯒꯨꯝ ꯇꯧꯏ ꯅꯣꯡꯊꯤ ꯅꯣꯡꯃꯪꯉꯤ ꯅꯣꯡꯁꯨ ꯊꯤꯂꯤ ꯇꯥꯏ ꯃꯔꯝ ꯑꯁꯤꯅ ꯄꯣꯠ ꯂꯩꯕ ꯃꯤ ꯀꯌꯥ ꯂꯥꯛꯅꯗꯦ ꯃꯁꯤꯗꯒꯤ ꯄꯣꯠ ꯌꯣꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯇꯝꯅꯔꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯄꯣꯠꯇꯣ ꯃꯊꯪ ꯂꯣꯏꯁꯤꯟꯗꯨꯅ ꯉꯟꯇꯥꯅ ꯑꯗꯨꯝ ꯆꯪꯅꯈꯤꯕꯁꯨ ꯌꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯤ ꯍꯩꯊꯕ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯂꯦꯞꯇꯦ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯍꯣꯔꯦꯟ ꯑꯍꯤꯡꯗꯤ ꯕꯨꯠ ꯊꯣꯛꯄꯗ ꯌꯦꯡꯉꯨꯒꯦꯗꯅ ꯈꯜꯂꯤꯉꯩ ꯅꯣꯡꯅ ꯃꯔꯣꯜ ꯑꯃ ꯆꯨꯔꯤꯕ ꯈꯥꯛꯄ ꯂꯥꯎꯕꯅ ꯃꯔꯣꯜ ꯑꯃ ꯇꯧꯔꯤꯕ ꯑꯩꯕꯨ ꯇꯣꯛꯂꯁꯤꯔꯅꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥ ꯊꯥꯖꯃꯥꯟꯕꯤꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯇꯥꯗ꯭ꯔꯕ꯭ꯔꯥꯅꯦ ꯀꯩꯗꯧꯒꯦ ꯏꯃꯥ ꯀꯩꯗꯧꯒꯦꯕꯨ ꯀꯩꯅꯣ ꯄꯣꯠꯁꯦ ꯂꯣꯏꯁꯜꯂꯨ ꯆꯠꯂꯁꯤ ꯅꯣꯡ ꯈꯔ ꯄꯥꯗꯔꯛꯂꯤꯉꯩꯁꯤꯗ ꯍꯜꯂꯧꯔꯁꯤꯅ ꯍꯥꯏꯔꯒ ꯅꯪꯅ ꯎꯡꯉꯤꯗꯨꯅ ꯀꯅꯥꯒꯤ ꯋꯥꯈꯜꯗ ꯎꯡꯉꯤꯕ ꯏꯃꯥ ꯁꯨꯝ ꯕꯨꯠꯀꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯕ ꯍꯥ ꯀꯔꯤ ꯕꯨꯠꯀꯤ ꯋꯥꯈꯜ ꯅꯠꯇꯦꯗ ꯕꯨꯠ ꯍꯥꯏꯗꯤ ꯈꯣꯡꯎꯞ ꯇꯣꯡꯅꯕ ꯕꯨꯠꯇꯨꯅꯤꯗ ꯑꯗꯨ ꯑꯃꯃꯝ ꯂꯩꯔꯗꯤ ꯏꯃꯥ ꯑꯩꯈꯣꯏꯅꯤꯅ ꯆꯠꯄꯗ ꯂꯩꯈꯣꯝ ꯇꯩꯔꯔꯣꯏꯗꯅ ꯑꯗꯨꯒꯤꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤꯅꯦ ꯃꯣꯟꯗ꯭ꯔꯪ ꯌꯥꯝ ꯀꯟꯗꯧꯔꯤ ꯂꯥꯎꯔꯁꯦ ꯂꯣꯏꯁꯜꯂꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯣ ꯄꯣꯠ ꯄꯔꯞ ꯂꯣꯏꯁꯤꯜꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯗꯨꯅ ꯃꯌꯨꯝ ꯍꯟꯅꯕꯒꯤ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯛꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯍꯣꯕꯦ ꯂꯥꯛꯂꯒ ꯏꯕꯦꯝꯃ ꯅꯪꯒꯤꯗꯨꯕꯨ ꯍꯪꯒꯥꯝꯒ ꯌꯥꯎꯔꯤꯕ꯭ꯔꯅꯦ ꯏꯆꯥ ꯅꯨꯄꯥꯅ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯁꯜꯂꯛꯂꯤ ꯍꯪꯒꯥꯝꯗꯨꯒ ꯑꯣꯠꯀꯦ ꯇꯧꯕꯅꯤ ꯌꯥꯎꯔꯤꯕ꯭ꯔꯥ ꯅꯕꯦꯝꯃ ꯅꯪꯒꯤ ꯍꯪꯒꯥꯝꯗꯨꯕꯣ ꯃꯗꯨꯗ ꯊꯥꯖꯃꯥꯟꯕꯤꯅ ꯇꯥꯗ ꯄꯣꯠꯁꯦ ꯂꯣꯏ ꯂꯣꯏꯁꯤꯜꯂꯨꯔꯦꯅ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯍꯥꯡꯗꯣꯛꯅꯔꯅꯤꯗꯣ ꯏꯕꯦꯝꯃ ꯁꯦꯟ ꯈꯔ ꯍꯦꯜꯂꯁꯨ ꯍꯦꯟꯒꯦ ꯂꯧꯗꯕꯗꯤ ꯌꯥꯗ꯭ꯔꯕ ꯍꯣꯏ ꯇꯥꯗ ꯀꯔꯤꯒꯤ ꯁꯦꯟ ꯍꯦꯟꯗꯣꯏꯅೋ ꯑꯩꯈꯣꯏꯗꯤ ꯌꯣꯜꯂꯒꯦꯅ ꯄꯨꯊꯣꯔꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯄꯣꯠ ꯃꯌꯨꯝ ꯑꯗꯣ ꯑꯃꯨꯛ ꯊꯣꯛꯂꯤ ꯑꯗꯨꯒ ꯄꯣꯠ ꯑꯗꯣ ꯄꯤꯅꯔꯤ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯃꯇꯝꯗꯤ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯪꯒꯥꯝ ꯂꯩꯔꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯊꯥꯖꯃꯥꯟꯕꯤ ꯑꯃꯗꯤ ꯌꯥꯏꯐꯕꯁꯨ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯗꯨ ꯅꯣꯡꯗꯤ ꯊꯤꯂꯤ ꯇꯥꯔꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯕꯗꯤ ꯑꯣꯏꯗꯦ ꯃꯝꯕꯅꯁꯨ ꯈꯝ ꯊꯦꯡꯂꯤ ꯂꯝꯕꯤꯒꯤ ꯃꯄꯥꯟꯗ ꯌꯨꯡꯂꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨꯗ ꯊꯥꯟꯕ ꯕꯂꯞ ꯃꯆꯥꯁꯤꯡ ꯑꯗꯣ ꯉꯁꯤꯗꯤ ꯅꯣꯡ ꯇꯥꯕꯗꯔ ꯀꯔꯤꯅꯣ ꯃꯩ ꯂꯥꯛꯇꯕꯅꯤꯅ ꯉꯥꯟꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯏꯃꯥ ꯅꯣꯡ ꯊꯤꯂꯤ ꯇꯥꯕ ꯃꯇꯝꯗ ꯃꯩꯅꯝ ꯄꯥꯏꯔꯒ ꯆꯠꯄꯁꯦ ꯃꯩꯅꯝ ꯌꯥꯝ ꯇꯣꯏꯅ ꯃꯨꯠꯂꯤ ꯑꯗꯨꯅ ꯃꯊꯪꯗꯤ ꯁꯦꯟ ꯈꯔ ꯇꯨꯡꯁꯤꯜꯂꯒ ꯗꯣꯁꯂꯥꯏ ꯑꯣꯏꯅ ꯂꯩꯁꯤꯕ ꯍꯥꯏ ꯑꯩꯅ ꯍꯦꯟꯅ ꯗꯣꯁꯂꯥꯏꯠꯇꯣ ꯄꯥꯝꯃꯤꯕꯅꯤꯅꯦ ꯇꯉꯥꯏ ꯐꯗꯕꯒꯤ ꯃꯩꯅꯝꯁꯤ ꯄꯥꯏꯔꯤꯕꯅꯤ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅ ꯃꯩꯅꯝ ꯄꯥꯏꯔꯒ ꯆꯠꯂꯤꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯀꯥꯟꯅꯈ꯭ꯔꯕꯖꯥꯠꯅꯤ ꯂꯥꯏ ꯇꯤꯟ ꯆꯪꯂꯣꯏꯗꯧꯔꯤꯕꯅꯤꯅꯦ ꯂꯥꯏ ꯇꯤꯟꯗꯤ ꯃꯩꯁꯦ ꯌꯥꯝꯅ ꯀꯤꯕꯅꯤ ꯍꯣꯏ ꯏꯃꯥ ꯑꯗꯨꯁꯨ ꯂꯩꯔꯦ ꯑꯗꯨ ꯇꯣꯔꯆꯂꯥꯏꯠꯇꯨ ꯄꯥꯏꯔꯗꯤ ꯅꯣꯡ ꯇꯥꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦꯗꯅ ꯍꯣꯏꯅꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯧꯔꯛꯏ ꯃꯗꯨꯗ ꯊꯥꯖꯃꯥꯟꯕꯤꯅ ꯂꯩꯊꯣꯛꯇꯨꯅ ꯍꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯥꯖꯃꯥꯟꯕꯤ ꯀꯔꯤꯅꯣ ꯅꯪꯕꯨ ꯄꯔꯞ ꯆꯠꯈ꯭ꯔꯤꯕꯗꯨꯕꯣ ꯑꯩꯈꯣꯏꯒ ꯑꯝꯇ ꯉꯥꯏꯔꯝꯗꯦꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨ ꯊꯥꯖꯃꯥꯟꯕꯤꯅ ꯍꯩꯃ ꯑꯩꯗꯤ ꯏꯆꯦꯁꯤ ꯉꯁꯥꯏꯅ ꯀꯨꯝꯈ꯭ꯔꯕ ꯑꯣꯏꯗꯅ ꯈꯜꯂꯨꯔꯦ ꯀꯩꯊꯦꯜ ꯃꯆꯥꯗꯗꯤ ꯂꯩꯍꯧꯗꯦꯅ ꯏꯆꯦ ꯍꯣꯏ ꯏꯕꯦꯝꯃ ꯑꯩꯗꯣ ꯀꯩꯊꯦꯜ ꯃꯆꯥꯒꯤ ꯗꯨꯀꯥꯟꯗꯒꯤꯅꯦ ꯆꯦꯡ ꯈꯔ ꯋꯥꯠꯂꯤꯕꯅꯤ ꯑꯩꯅ ꯋꯥꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯅꯃꯥꯅꯆꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯗ ꯑꯩꯅ ꯊꯪꯅꯕꯁꯤꯡꯗ ꯍꯪꯕꯗ ꯅꯃꯥꯅꯆꯥꯗꯤ ꯆꯪꯈ꯭ꯔꯦ ꯍꯧꯖꯤꯛꯇ ꯆꯪꯈꯤꯕꯗ ꯉꯥꯏꯔꯤ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯄꯔꯞ ꯂꯣꯏꯁꯤꯜꯂꯒ ꯆꯤꯜꯂꯛꯂꯤꯕ ꯑꯁꯤꯅꯤ ꯐꯔꯦ ꯆꯠꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯏꯆꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯊꯥꯖꯃꯥꯟꯕꯤ ꯑꯃꯗꯤ ꯌꯥꯏꯐꯕ ꯑꯗꯨꯒ ꯂꯥꯛꯏꯕ ꯅꯨꯄꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤ
ꯊꯥꯖ ꯃꯥꯟꯕꯤꯁꯨ ꯅꯨꯄꯤ ꯑꯃ ꯌꯥꯎꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯈꯔ ꯆꯥꯎꯊꯣꯛꯏ꯫ ꯑꯁꯣꯝꯅ ꯌꯥꯏꯐꯕ ꯑꯃꯗꯤ ꯊꯥꯖ ꯃꯥꯟꯕꯤ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯨ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯍꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯊꯥꯖ ꯃꯥꯟꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯔꯤꯕ ꯃꯆꯤ ꯑꯗꯨꯗꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅ ꯁꯥꯗꯨꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯌꯥꯏꯐꯕꯗꯤ ꯍꯣꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯍꯣꯜ ꯑꯗꯨꯗ ꯃꯩꯗꯤ ꯊꯥꯜꯂꯤ, ꯑꯗꯨꯕꯨ ꯃꯩ ꯊꯥꯜꯂꯤꯕ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯃꯤ ꯂꯩꯕꯗꯤ ꯎꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯈꯜꯂꯤ, ꯀꯔꯤꯅꯣꯅꯦ, ꯉꯔꯥꯡꯗꯤ ꯁ꯭ꯋꯥꯏꯗ ꯃꯤ ꯈꯔ ꯐꯝꯍꯧꯕꯅꯤ, ꯉꯁꯤꯗꯤ ꯐꯝꯂꯝꯗꯦꯅꯦ꯫ ꯅꯣꯡꯒ ꯇꯥꯕꯁꯤꯗ ꯍꯣꯜꯁꯤꯗ ꯐꯤꯂꯝ ꯌꯦꯡꯕ ꯀꯅꯥꯝ ꯂꯥꯛꯇ꯭ꯔꯕꯖꯥꯠꯂꯥ? ꯃꯩ ꯊꯥꯜꯂꯤꯁꯤꯅꯗꯤ ꯁꯤꯅꯦꯃꯥ ꯁꯣꯏꯗꯅ ꯀꯥꯞꯄꯝꯒꯅꯤ, ꯑꯗꯨꯒ ꯃꯤꯗꯤ ꯑꯝꯇ ꯎꯗꯦꯅꯦ꯫ ꯍꯣꯔꯦꯟꯗꯤ ꯑꯩ ꯁꯣꯏꯗꯅ ꯕꯨꯠ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯈꯟꯅ ꯌꯥꯏꯐꯕꯗꯣ ꯍꯣꯜ ꯑꯗꯨꯒꯤ ꯃꯅꯤꯡ ꯃꯃꯥꯡ ꯑꯃꯗꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯆꯠꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯥꯛꯄꯗ ꯀꯣꯝ ꯑꯃ ꯈꯪꯍꯧꯗꯗꯨꯅ ꯆꯕꯨꯛ ꯂꯥꯎꯅ ꯀꯨꯝꯊꯔꯨꯔꯤ꯫ ꯑꯗꯨꯗ ꯃꯃꯥ ꯊꯥꯖ ꯃꯥꯟꯕꯤꯅ, ꯍꯩꯃꯥ, ꯏꯕꯨꯡꯉꯣꯒꯤ ꯅꯃꯤꯠꯇꯨ ꯃꯈꯥꯗ ꯌꯦꯡꯗ꯭ꯔꯕ꯭ꯔꯣ? ꯅꯠꯇꯦ, ꯀꯣꯝ ꯑꯗꯨꯗ ꯆꯕꯨꯛ ꯀꯨꯝꯃꯨꯔꯤꯗꯨꯕꯨ ꯅꯪꯕꯨ ꯏꯔꯣꯏ ꯑꯣꯜꯂꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯃꯤ꯫ ꯑꯁ ꯏꯃꯥ, ꯃꯝꯒ ꯃꯝꯕꯁꯤꯗ ꯎꯗ ꯇꯧꯕꯅꯤꯕ꯫ ꯎꯔꯣꯏꯕ ꯅꯪ꯫ ꯑꯁꯨꯝꯅ ꯃꯃꯥ ꯊꯥꯖ ꯃꯥꯟꯕꯤꯅ ꯉꯥꯡꯗꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯁꯝꯗꯨꯅ ꯄꯨꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯗꯣ ꯂꯩꯀꯥꯏ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯊꯥꯖ ꯃꯥꯟꯕꯤꯒ ꯆꯠꯃꯤꯟꯅꯔꯤꯕ ꯂꯩꯀꯥꯏꯒꯤ ꯃꯆꯤ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯤ꯫ ꯑꯗꯨꯒ ꯊꯥꯖ ꯃꯥꯟꯕꯤ ꯑꯃꯗꯤ ꯃꯆꯥ ꯌꯥꯏꯐꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯆꯥꯛ ꯏꯁꯤꯡ ꯊꯣꯡ ꯊꯥꯛꯇꯨꯅ ꯆꯥꯅꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯁꯣꯝꯗ ꯍꯣꯜ ꯃꯅꯨꯡꯗꯅ ꯀꯝꯗꯧꯔꯤ? ꯍꯧꯖꯤꯛ ꯁꯤꯅꯦꯃꯥ ꯀꯥꯞꯄꯗꯤ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯌꯦꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯅꯣꯡ ꯇꯥꯔꯤꯕꯅꯤꯅ ꯉꯥꯏꯍꯥꯛ ꯊꯨꯞꯈꯤꯁꯤ ꯍꯥꯏꯗꯨꯅ ꯂꯩꯅꯔꯤ꯫ ꯃꯈꯣꯏ ꯈꯔ ꯑꯃꯗꯤ ꯆꯠꯅꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯍꯣꯜ ꯑꯗꯨꯕꯨ ꯁꯪꯗꯨꯅ ꯂꯩꯔꯤꯕ ꯀꯨꯜꯂꯕꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯁꯪꯀꯔꯗ ꯍꯥꯏꯔꯛꯏ, ꯁꯪꯀꯔ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯁꯤꯅꯦꯃꯥ ꯀꯥꯞꯄ ꯂꯣꯏꯔꯗꯤ ꯃꯌꯨꯝꯗ ꯀꯣꯛ ꯍꯟꯅꯈꯤꯒꯦ ꯍꯥꯏꯗꯤ ꯁꯨꯝ ꯂꯦꯞꯇꯅ ꯂꯩꯁꯜꯂꯦ ꯋꯥꯅꯤ꯫ ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯂꯩꯔꯒ? ꯅꯣꯡ ꯇꯥꯏꯁꯤ ꯎꯗ꯭ꯔꯣ ꯅꯪꯁꯨ? ꯅꯣꯡ ꯇꯥꯒꯦꯔꯥ ꯇꯥꯔꯣꯏꯔꯥ, ꯅꯣꯡꯅ ꯄꯥꯟꯕꯁꯤꯕꯨ ꯅꯥꯕ꯭ꯔꯣ? ꯑꯗꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯣꯏ ꯄ꯭ꯔꯞ ꯆꯠꯍꯟꯅꯤꯡꯉꯤꯗꯨꯕꯣ? ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯃꯣꯏꯅ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯗꯤ ꯑꯩꯈꯣꯏꯁꯤ ꯌꯨꯝꯗ ꯉꯟꯇꯥꯅ ꯍꯜꯂꯤꯗꯅ꯫ ꯍꯧꯖꯤꯛ ꯌꯦꯡꯉꯨ, ꯄꯨꯡ 10 ꯇꯥꯁꯟꯈ꯭ꯔꯦ꯫ ꯃꯣꯏꯅ ꯆꯠꯈ꯭ꯔꯅꯤ, ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯊꯦꯡꯈꯩ ꯍꯣꯜꯁꯤ ꯁꯦꯡꯇꯣꯛꯍꯧꯔꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯣꯜꯁꯤ ꯁꯣ ꯂꯣꯟꯁꯤꯜꯂꯝꯃꯒ ꯌꯨꯝꯗ ꯑꯃꯨꯛ ꯆꯠꯀꯗꯧꯔꯤꯕ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯅꯨꯡꯇꯤꯒꯤ ꯇꯧꯗꯨꯅ ꯂꯩꯔꯕ ꯊꯕꯛꯇꯨꯕꯨ? ꯅꯠꯇꯦ, ꯃꯣꯏꯅ ꯊꯦꯡꯅ ꯂꯩꯁꯜꯂꯒꯗꯤ ꯊꯕꯛ ꯌꯥꯝꯈꯠꯂꯦꯒ ꯂꯩꯕ꯭ꯔꯣ? ꯑꯗꯨꯏ ꯅꯠꯇꯦꯃꯤ ꯁꯪꯀꯔ, ꯊꯦꯡꯅ ꯂꯩꯔꯒꯗꯤ ꯇꯝꯅꯩꯗꯅ ꯅꯪ ꯈꯪꯗ꯭ꯔꯣ ꯅꯪ? ꯅꯪꯒꯤ ꯅꯦꯅꯦꯗꯣ ꯈꯪꯖꯗ꯭ꯔꯤ, ꯅꯪꯉꯣꯟꯗ ꯇꯝꯅꯔꯛꯄꯩ ꯋꯥꯅꯤ, ꯑꯩꯉꯣꯟꯗꯗꯤ ꯇꯝꯅꯗꯦ꯫ ꯅꯪꯒꯤꯁꯤꯗꯤ ꯅꯪꯉꯣꯟꯗ ꯇꯧꯔꯛꯇꯦ ꯊꯥꯖꯗꯦ ꯁꯤꯅꯤꯅꯦ꯫ ꯍꯣ, ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ꯫ ꯐꯩ, ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯇꯝꯅꯔꯛꯄ ꯑꯣꯏꯁꯅꯨ꯫ ꯇꯝꯅꯔꯣ ꯍꯥꯏꯔꯤꯃꯤꯅꯦ, ꯐꯥꯒꯦ ꯍꯥꯏꯔꯤꯃꯦ꯫ ꯐꯩ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯌꯥꯝ ꯑꯗꯣ ꯑꯃ ꯆꯠꯈꯤ ꯑꯅꯤ ꯆꯠꯈꯤ, ꯈꯖꯤꯛ ꯆꯠꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯄꯨꯡꯂꯣꯏ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯁꯨ ꯍꯣꯜ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯌꯥꯝꯅ ꯆꯈꯥꯏꯔꯝꯕꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯟ ꯈꯝꯖꯤꯟꯗꯨꯅ ꯁꯤꯠ ꯁꯦꯡꯕ ꯍꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯀꯨꯜꯂꯕꯤꯅ, ꯁꯪꯀꯔ, ꯕꯨꯠ ꯀꯤꯗꯕꯣ ꯏꯕꯨꯡꯉꯣ? ꯗꯁꯕꯤꯟꯗꯣ ꯄꯤꯔꯣ, ꯉꯁꯤꯗꯤ ꯑꯩ ꯑꯃꯨꯛ ꯍꯣꯟꯗꯣꯛꯎꯒꯦ, ꯅꯪ ꯑꯃꯨꯛ ꯀꯥꯁꯤꯗ ꯂꯩꯍꯧ꯫ ꯋꯥꯏ ꯁꯤꯜꯂꯛꯄ꯭ꯔꯥ ꯌꯦꯡꯉꯣꯕ꯫ ꯌꯥꯔꯦ, ꯄꯨꯕꯤꯈ꯭ꯔꯣ, ꯆꯠꯄꯤꯈ꯭ꯔோ, ꯋꯥꯏ ꯁꯤꯜꯍꯧꯒꯦ, ꯁꯤꯜꯂꯛꯄ꯭ꯔꯥ ꯌꯦꯡꯒꯦ꯫ ꯁꯣꯏꯕꯨꯡꯉꯣ, ꯁꯪꯀꯔꯗꯁꯨ ꯇꯝꯅꯕꯤꯌꯨꯀꯣ ꯉꯁꯤ꯫ ꯌꯥꯔꯦ, ꯀꯩꯗꯧꯔꯒꯦ? ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯀꯨꯜꯂꯕꯤꯗꯣ ꯗꯁꯕꯤꯟꯗꯨ ꯄꯥꯏꯗꯨꯅ ꯊꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯊꯣꯛꯈꯤꯕꯗ ꯁꯪꯀꯔꯗ ꯐꯜꯂꯞꯁꯨ ꯌꯦꯡꯉꯝꯃꯤ꯫ ꯃꯗꯨꯗ ꯁꯪꯀꯔꯅ, ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛꯁꯨ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯍꯧꯏ꯫ ꯃꯁꯤꯗꯒꯤ ꯀꯨꯜꯂꯕꯤꯗꯣ ꯗꯁꯕꯤꯟꯗꯨ ꯄꯥꯏꯗꯨꯅ ꯍꯣꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯈꯔ ꯆꯥꯎꯕ ꯗꯁꯕꯤꯟ ꯑꯗꯨꯗ ꯍꯩꯖꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯄꯣꯠ ꯆꯩ ꯍꯩꯖꯤꯜꯂꯝꯂꯒ ꯍꯣꯜ ꯃꯅꯨꯡ ꯑꯗꯨꯗ ꯄꯔꯞ ꯑꯃꯨꯛ ꯆꯪꯉꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯁꯪꯀꯔꯅ, ꯅꯪ ꯆꯪꯉꯛꯑꯕ꯭ꯔꯣ? ꯆꯪꯉꯛꯇ꯭ꯔꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯆꯠꯈꯣ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯗꯨ ꯅꯠꯇꯦꯗ, ꯉꯥꯏꯈꯣꯅꯦ, ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯀꯩꯅꯣ ꯇꯧꯔꯛꯇꯕ꯭ꯔꯣ? ꯇꯧꯔꯛꯇꯦ ꯀꯩꯅꯣ, ꯅꯪꯅ ꯃꯅꯨꯡꯗ ꯂꯩꯍꯧꯕꯅꯤꯅ ꯅꯪꯉꯣꯟꯗ ꯇꯧꯔꯛꯐꯝ ꯊꯣꯛꯏ ꯀꯩꯅꯣ꯫ ꯑꯩꯉꯣꯟꯗꯁꯨ ꯇꯧꯔꯛꯇ꯭ꯔꯤꯃꯤꯅꯦ, ꯑꯗꯨꯒꯤ ꯅꯪꯉꯣꯟꯗ ꯍꯪꯉꯤꯅꯦ꯫ ꯍꯣꯏꯁꯦ, ꯐꯔꯦꯁꯦ, ꯅꯣꯡꯃꯒꯤ ꯗꯥꯎ ꯍꯥꯏꯗꯨꯅꯤ꯫ ꯂꯥꯛꯑꯣꯁꯦ, ꯋꯥꯏ ꯁꯤꯠꯄꯁꯦ ꯂꯣꯏꯔꯕꯅꯦ, ꯁꯤ ꯄꯣꯠꯁꯦ ꯍꯥꯞꯆꯜꯂꯒꯦ, ꯑꯗꯨꯒ ꯍꯩꯗꯣꯛꯎꯔꯣ, ꯑꯩ ꯁꯨꯛꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯝꯒꯦ꯫ ꯑꯁꯣꯝꯅ ꯍꯥꯏꯅꯔꯗꯨꯅ ꯁꯪꯀꯔꯅ ꯍꯧꯖꯤꯛ ꯁꯤꯠꯇꯨꯅ ꯄꯨꯊꯣꯔꯛꯂꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯣ ꯗꯁꯕꯤꯟ ꯑꯗꯨꯗ ꯍꯥꯞꯆꯜꯂꯤ꯫ ꯑꯗꯨꯒ ꯀꯨꯜꯂꯕꯤꯗꯣ ꯃꯄꯥꯟꯗ ꯑꯃꯨꯛ ꯍꯩꯗꯣꯛꯄ ꯊꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯪꯀꯔꯅ ꯋꯥꯏ ꯁꯤꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯁꯤꯠꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯇꯥꯋꯦꯜꯅ ꯇꯩꯊꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯍꯣꯜ ꯑꯗꯨꯒꯤ ꯈ꯭ꯋꯥꯏ ꯃꯅꯤꯡ ꯊꯪꯕ ꯀꯥꯆꯤꯜꯗ ꯃꯤ ꯑꯃ ꯐꯝꯗꯨꯅ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ
ngathbagi makhol keka lawa makhol tarai makhol adu tapta Shankar swai lawi aduga makhol tari ba adom da phat lesin du jing I adubu kanama da di leiramdi masidege Shankar su yamna kanna Kullabi bu kawrai maduda Kullabina kaidoroge ha kaidoroge nonda su tawriro haiduna hangi maduda Shankar na Kullabi da munna yengi aduga tawraine asidi maningda mi ama phambagi makhol tarai asumna harakpata Shankar amati Kullabi do makoina makhol tariba adomda yengthorai adubu haujikti kanasu karisu leitrei masitiki makhoi munna yengnai aduga parap thokhrasi haiduna ingit tawnaraga ngasidi sit ado tawel lam ta taithol ramdabida makhoi mapanda parap thoraklei aduga hol adugi manager aduda thabak loye chatlage haiduna hairamlaga makhoi mayumlomda parap laklei asomna makhoi ani lambi da lakpada wari sanari matam aduda Shankarna mahana takibado Kullabida tami maduda Kullabina su ngarang mangonda thukibado Shankarda amuka hanna khanghalli madam aduda Shankarna itaw hol asida handak mi ohum logane haibado ibani masing tha khajalo as paring de nang na marol amane imana haibadane khulsida maiba ma lei hai mongoda yengthoke na haibani aina kedoba yengdino no phadok toropodbo na haikhibani adu nangonda sa torok labani na pose soidre ekhoi gi bhamna natre aduna nang su ima ta hayu aduga ai su ai gi ma ta haigi aduga ne layam tang khoyam thoga ne karino du khang laba tawsi hoine phare ne adudi ayum jormne changhorage ne hoi changhoro asomna haina duna Shankar do maha ki yum da changhori aduga Kullabi su mayum lomda parap lai mahana asum parap lakpada ngasi su ngarang ki matawgum tunglomda kanagumba ma inerakki makhol tarai maduda Kullabi do kam chalambadaki kanna chelaklei numit adudi mambana su kham thenglibani mahaki mobile gi flash ado kaptuna yamna kanna chelaklibani asana tawduna maha konthong lansil lakli aduga mangol da parap chengkhallaklaga thong ado thinduna mama bu kawi matamatuta mamana asuk thengdaba sifawba holdagi halaktriba karigino haiduna nganguna thong ado hangi maduda Kullabina as ima yadadana tawrini ba asumna hairaka maha imga changnakli aduga thong ado lonsalli aduga mahana thenglapagi maram sutami masigi matung Kullabina mamada ngarang mana tawkhiba takhiba adugumna ngasisu mahaki mamanaba Shankarna tai haiduna mamada paw tami masidagi mamado yamna pakhalai aduga machanupada hayemak amaiba ama yengthoke masigi di potharo ro haiduna masabu saksangda pusalakuna chak pijari asumna tawduna haujikti Kullabi su chakcha toklaga phamungda changkhri aduga mamasu phamungda tumba changkhri somthada yaiphabado ahinga tuta mama khangantana hawgalakli mama thajama bidi ningaidana tumduna leiribani masidaki Kullabi do yumgi thonga do tapna hangtui aduga tapna muk ngasallaga mahak hol aduda chatnabagi damak parap thonga lagi tholakhi Leirak Machalgi cinema hall hariba wariya sigi aharma tangkak matang asita loisinjari mathangi tangkak tana kari kamdorokpake haibatu mayam punna muk ngaiminarasi wariya si mayangi mafanta lanthokchaba matamda soikhilankiba wahai wata asoiba khibik tabiriba singna puchal sauna ngakpigani ngasigidamagadi mayambu aroibada amukka hana khurumjari